अहानबदा मरुब पाव Naharol Thodang Pauchegi editor Khoirom Loya Lakpa Furamba Thodok Yaningdaba Phongdoktuna Paumisina Wakat Khongjang Changsinkhre. Inglising aninga kulhumdoigi May gitang ahumdagi thokiba irang asi aikoina thohaningduna thokiba nate masina aikoida para amatam hogodabani haina MLA Kongkham Robindrona phongdokre. Amadi North Eastern Development Finance Corporation Limited Netfee na Manipuri Kachay Lemon amasung chaghawgi business amadi marketing da chawna kanaba phanghanba ngamkhre haina Netfee gi General Manager Ramhyut A Jeliang na haikre. Kurumzari ISTV Pau meeting tabri bakwai pumna maputaram oksari hojek pau sandokna pisari. Manipur da nungtigi phongba Naharol gi Thodang Pauche gi editor Khoirom Loya Lakpabu thasi gi tara nipan gi numidang pung mapan ga minute nifumanga rom tabada Imphal East gi Hata War Cemetery manak yaurakpada masak khangdaba singna nongmai kapsinduna attack tawrakpadagi asok apan nanghankhiba thodok adubu All Manipur Working Journalists Union AMZU amadi Editor Guilds Manipur EZM na yaningdaba phongdoktuna wakat mifam chathakre. AMZU amadi EZM na sinduna kay Shampat Lemajam Yaifathoni Community Hall da Chathakiba wakat mifam aduda tongan ba press media singi miyoy kaya na sarugyaduna chathaki. Wakat mifam aduda protest against life attempt to journalist haiba banner asigi makhada paumida khut thaba yaningde paumida aki akhang piba tawbiganu haina thaba placard sing siznaki. AMZUgi President Asem Bhaktana phongdokhibada Sakhangdaba Singna Naharol gi Thodang editor Khoirom Loya Lakpada live attempt tawrakhiba asi Paumi Singgi Khunaida aki akhang pibani masida union asina akanba maongda yaningdaba phongdokhi. Fana yaningdaba nungaitaba maram leirabasu EZM natraga AMZUda mangjongnana khanghanbiraga kari tawba yai haiba asida wari sanasi ahing nungthil khaidana mathau tawjariba Paumi Singda asigumba thodok-sing asina hena maram oiraga yamna nungnangningai oihale maram asina kanagumba singna Paumi Singda asigumba thodok-sing asi makhatana thoktanaba hana union gi maikaida pau phawiraknaba khangalakle. Kodisu yamna nungaitaba haitare masigise ada tawbiriba masida masibu gana tawbiriba gana supen haijning se angtam mama kari maram gino do akoida khanganbiyoba kari maram gino kari aranba kari irubagino natraga kari tawibino haibadu khangagadi akoisu madu kayam lali natraga kayam summi haibagi gano jakunesu madugi gano yengaga kari tawnaba yage do koi tawba yabagi room du su bibiu aduna sumba tawbase koi wasi akoi gonadi am strongly condemn tawi anadi tawr tum lai koi madisi tawgani akoi dadi masi akoina mayam lairiba koi mayam sumba tabak tawriba aying nungang Kaidana tabak tawjari ba koida summa lakpasi yamna koida yamna disturb tawba koida yamna nungnangba pokpa ganoni adu masi matungdadi karigumba masi kanagumba tawba leiraga su ahambada koida madugi editors maram leiraga editors haibiro amjugi maram leiraga amjuda gano haibiro masi tawre smamen tawre masi sumam tawre nata silale kole habase koida tawra matungda action magi tawum tawna phagani ena masi apil tawjari Wakat Khongjang adu loiraba matung AMZU amasung EZM gi mihut kangbu amana Manipur gi Chief Minister da memorandum ama pisinduna thodok asida senariba shingi mathakta khudakta FIR panduna mara leiba sing fagatuna cherak pinana ba taksinkhre. Inglising aniga kulhumdoi gi May tang ahumdagi thokiba irang asi aikoina thokhaningduna thokiba natte masina aikoida para amatam hogodabani haina MLA Kongkham Robindrona phongdokre. Wafam asi mayang Imphal AC gi manung channa Kokchai Makha Leikaida MLA Local Area Development Fund dagi Saba Community Hall ama miyamda kusinabagi thoramda phongdokhibani. Kusinabagi thoramda Abujam Yaima BJP mayang Imphal Mandal gi President Irom Rabisu sarugyakhe. MLA na makha taraduna irang khara hek farakpada harau kumhai de hek tangauduna leithokpa aduga irang leraklaba awa ana taraklaba matamda mara paibi ima ibel amadi Naharol Singh thoraktuna aikhoi mayam punsinduna leiriba asigumna matam chupagi oina ingtappa tangdu leitaba chaukhatpa lamdam ama oina naba honabada wakhalon aman manaba leiminana ba honaminasi haike. अखोई जाति से क्या जाति के थंगा वयुम द कार ले बिसे मरन चार थबुक से चबी ले जेब मागी थबिंगाम से चबी ले जेब जे नाकन द कार नहीं गमिना अखोई जु लमम योर द कार नहीं दबी यार होएगा थबो ने दबी योर दई हो
ꯑꯩꯈꯣꯏ ꯖꯥꯇꯤꯁꯦ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯁꯨ ꯒꯥꯔꯤꯗꯣ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯒꯁꯨꯅꯦ ꯊꯪꯅꯕꯗ ꯒꯥꯔꯤ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯂꯩꯇꯕ ꯌꯥꯔꯣꯏꯅ ꯁꯤꯒꯤ ꯆꯠꯅꯔꯣꯜꯁꯦ ꯁꯨꯝ ꯆꯠꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯃꯥꯡ ꯁꯨꯝ ꯍꯦꯟꯒꯠꯀꯗꯣꯏꯕ ꯁꯨꯝ ꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯁꯤ ꯀꯣꯟꯖꯟꯗꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯏꯔꯥꯡ ꯊꯣꯛꯍꯟꯗꯅ ꯑꯩꯈꯣꯏꯅ ꯇꯧꯗꯅ ꯊꯣꯛꯈꯤꯕ ꯅꯠꯇꯦ ꯁꯨꯝ ꯃꯊꯪ ꯁꯣꯏꯔꯛꯄ ꯃꯃꯥꯡꯗꯒꯤ ꯁꯨꯝ ꯏꯟꯗꯤꯄꯦꯟꯗꯦꯟ ꯐꯪꯕꯗꯒꯤ ꯁꯨꯝ ꯁꯣꯏꯔꯛꯄꯗꯨꯅ ꯍꯟꯗꯛ ꯊꯣꯛꯂꯛꯄꯅꯦꯕ ꯁꯤꯒꯤ ꯂꯩꯔꯤꯕ ꯊꯣꯛꯏꯕ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯗ ꯄꯔꯥ ꯑꯃ ꯑꯩꯈꯣꯏꯗ ꯇꯝꯍꯧꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯉꯛꯏꯕꯨ ꯏꯔꯥꯡ ꯈꯔ ꯐꯈ꯭ꯔꯦ ꯍꯥꯏꯔꯒ ꯊꯥꯕꯜ ꯆꯣꯡꯕꯗꯒꯤ ꯏꯁꯩꯗꯒꯤ ꯀꯔꯤꯗꯒꯤ ꯇꯧꯔꯤ ꯃꯔꯝ ꯇꯧꯗ꯭ꯔꯥ ꯀꯥꯎꯕꯁꯦ ꯌꯥꯝ ꯊꯨꯏꯑꯕ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯦ ꯑꯃ ꯇꯧꯒꯗꯕꯨ ꯃꯇꯤꯛ ꯆꯥꯔ ꯅꯨꯡꯉꯥꯏꯁꯦꯕ ꯑꯩꯈꯣꯏ North Eastern Development Finance Corporation Limited (NEDFINA) North East State ki manung hanjinna banking system yoshinba watpa mafamda microfinance ki mateng piraga chaukhatnaba lamda changsinsi Manipur ki kachai champra amasung chaghau gi business amadi marketing da chauna kanaba fanghanba ngamkhre haina NEDFI ki General Manager Ramhyut E Zeliang na haikre Press Information Bureau Guwahati na silaga pangthokliba North East State singi manungdagi State Marigi Journalist Tarahumdoi na sarugyariba North East Journalist Press Tour asigi makha tarakpo oina Assam gi Dispur da laiba North Eastern Development Finance Corporation Limited ki office da official singa unaduna NEDFI na awang nongpok state singda financial institution ama oina chawkhat tharanga mari leinaba khongthang singi matangda khangminakre Unakiba aduda North Eastern Development Finance Corporation Limited ki General Manager Ramhyut E Zeliang, Deputy Manager Hirak Joyti Vaishya, Assistant Manager Sangamitra Fukan yauna Officer kaya su sarugyaki. Sarugyakiwa official singna NEDFI na awang nongpok state singda maruoina khungang amadi manung hanjinba mafamda lairiba maruoina lomi singna hena kanaba pinabagi thabak paikhatlaga lakli. Masigi manung chana Nagaland gi cucumber thabi asi atopa state ta yohonbagi thabak paikhatli yamna pamnaba amasu oiri hena pot pakthok sauthokna khanghanaba showcase event ta puthoknaba honari Manipur gi oina su kachai dagi puthokpa champra amasung chaghauda thabak paikhatli Kachai lemon gi juice oina puthokhanbada mateng pangli chaghau gi oina su cheng oina onthoktriba amasung olaba chaghau metric ton jahum hena marketing da mateng pangkhre Orissa, Tamil Nadu amasung Delhi da yonkhi. Hauzik Maharashtra gi Mumbai da laiba Tas Hotel da pinaba khongthang paikhale haiki. North Eastern Development Finance Corporation Limited ki General Manager Ramhyut E Zeliang na microfinance company singlay makhoi na miyam da sel thumgi mating budi pi adubu makhoi gi interest rate asi chawi NEDFI na tawriba asina apekpa microfinance institute semgatlaga makhoi da capital amasung loan piraga atopabusu kanaba yohonbani Makoidagi chahi ki oina interest rate chada 33 da pibani atopa money lenders singnadi chahida chada 19 dagi kuntra fawba lori NEDFI na maru oina khungang amadi manung hanjinba mafamda lairiba mafam gi district khallaga maduda makoina chatlaga business tawhanbani masida maru oina farmers banking business leitaba MFI su leitaba na ahenba khudong chaba piri haike They will do it the business where they get the profit. But what we will do it, we are giving it to cheaper rate. You go into the areas like Changlang district, right, Arunachal Pradesh, at the Lunglei, at the Champai, at the Ukrul, or any remote districts. We will tell them you have to finance in this district. If they finance in that district, then we will give them. So those districts we will select where formal banking business is not there and MFIs are also not going, those districts will select and facilitate the finance. Lieutenant General Retired L. Nisikanta Singh bu Manipur gi Chief Minister gi advisor oina hapkre. Hiram asiga mari lena Under Secretary DP M. Ravichander order ama thokibaga loinana miyam gi interest ta khudak tagi hauna chahi ama pham asi pugani hairi. NRC hana pangthoktana census tawba maram chade karigumba nampuda census tawnaba honaraklabadi madugi mayokta MSU amadi Nesho na lepkani haina paumi singa unaba amada Nesho gi Assistant Secretary General Wangjam Sanatomba maitaina phongdorakli paumi singa unaba aduda All Manipur Students Union MSU gi President Naurem Wangamba amadi MSU gi General Secretary Salam Changkhon basu sarugyakhi Wangjam Sanatomba maitai na makha taraduna
December 13 ing 2018 Lok Sabha amadi Rajya Sabha anina pass tawkiba Citizen Amendment Act asigi mayokta India pumbagi oina petition chani Supreme Court of file tawrakpa laikre masigi manungda All Assam Students Union ASU amadi North East Students Organization NESHOSU petitioner oina sarugyakhe India pumbadagi tharakliba petition ga North East ki oina ASU amadi NESHO anina thariba petition asiga khenaba khara thoglakli Assam amadi Tripura gi petition asi tongana khanaragani haina Supreme Court ki Chief Justice of India yawba just ahum gi bench na phongdokiba laikre loinana NESHO amadi ASU gi case asi tongana khanaragani haina phongdokiba laikre masida maru oina haininglibadi North East State asi matam kayagi mamangdagi illegal immigrant ki problem leriba state amani Assam the NRC implement tawkraba fawba illegal immigrant gi problem gi hauzik su mayoknari Asigumba chayet nariba phibam asida CAA asi pass tawkhiba tarabadi miramdagi changsilakliba illegal immigrant sing asi Indian citizen on khiduna North East State ta achauba problem ama mayoknaragani masina apikpa state amasu oiriba Manipur da su chawna chaitheng piragani Asigumba yelho furup singda pirakadoriba chaitheng asigi mayokta ASU amadi NESHO na matam pumda lepkani mahagna makha taraduna ing 2010 gi mamangdagi NESHO gi Charter of Demand da North East Pumba NRC han implement tawduna census tawba yaroi haiba asidagi ahongba mata leite NRC hana tawbagi mahutta census tawkhrabadi naronda changsilakliba illegal immigrant singda Indian citizenship pibaga chap managani Masina Manipur yauna North East ki yelho furup singi marakta demographic imbalance thokhanduna achauba singnaba ama mayoknagani haike Hoigi North East State sida yam demographic salience oirakpa politically economically aduga akoi the threat lakpa it may be Hindu it may be Muslim it may be Maitai it may be Naga illegal immigrant is illegal immigrant amata citizenship piba yaroi masi NESHO amasung ASU amasung North East leriba tongan be indigenous people singi masi akoi yam set pa stand neba hojik Chathagadoriba May 5 tagi haugadoriba final hearing sigi matungina kari haige haiba matamda koigi kana maroina soliba Assam amasung Tripura gi si khoi tongana khanagani haibne masida mayamda appeal tokjaningbadi masibawda nesona thengkhang kaya da khona jaraktuna lakpa adugumbaji khoigi mai pakpagi phangbagi lambiromda yam naksalae mayamna su support tobiu tungda lakadoriba khoigi indigenous people da sokpa yaba thabak thoram singda NESHO amasung MSU na tumina yengdana leiroi adum mayok nagani haina thamjari Manipuri loan bu chawkhatnaba amasung yokhatnabagi pandam matung ina official oiriba loan asida lamdam asigi masak taknabagi damak tamna lairik amasung tengbang lairik sing ibada yengsinbina ba MSF na Manipur gi Chief Minister Y Khemsanda taksinkhre Chief Minister da pisen ke ba memorandum amada lisim ga chamapan merifutara ni thoida Hundramathu Shuba Constitutional Amendment Act na Indian Constitution gi Nipan Suba Schedule da sakhanglaba loan ama oina Manipuri loan bu chawkhatnaba khonarakpaga loinana National Education Policy NEP 2020 naso mahai masing tambada lamdam mafam adugi maru oiba lolda tambinaba hairakliba asini Loan asina lairik sing pak sana phanghananaba akaknaba khumang yangsinba khongthang Manipuri lolgi wahai gi pukai vocabulary asi hena chakhwat hannabagi thabak asi DLPI amadi Manipur lengang na loan guide dictionary lolhorol encyclopedia amadi subject ki oiba standard glossary sing sem saduna thamhauna ba khonabiyo NEP 2020 ki pandam matung ina Manipuri lolda mahai masing tamjanaba achauba thorang ama lakpasida nipan suba schedule da chaliba lol asi Manipur asida tamliba course pumnamakki Tamna Lairik Educational Textbook, Tengbang Lairik Reference Book, Changeng Lairik Competitive Exam Book amadi atay study material sing Manipuri lolda marangkay na phanghananaba mapung faba thabak pakhat palaitri. Masilengang ni yengsin bidu na mathautaba khongthang lakhatpiu NEP 2020 gi pandam phangnaba sangsilakpagi saruk amo oina English aniga kunmanga gi January gi kunmathoi amadi kunithoi da Manipuri Bhasha Samvardhan Samiti MBBS na sinduna Manipur University da undergraduate course singi textbook sing Manipuri lolda inaba aiba author singi workshop ama pangtokhi
ꯂꯣꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯕꯨ ꯅꯣꯗꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯅ ꯈꯜꯂꯛꯇꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔꯅ ꯅꯣꯗꯦꯜ ꯑꯣꯐꯤꯁꯔ ꯑꯣꯏꯔꯗꯨꯅ ꯍꯥꯏꯔꯤꯕ MBBSꯀꯤ ꯃꯦꯝꯕꯔꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯔꯤ, ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔ MUC, Manipur Technical University, Dhanamantri University DMU amadi Central Agricultural University Kau Imphal yauna Manipuri lolda undergraduate level gi tamna larik sing ithokna ba thaurangsu paikhat pa laikre adubu lol asida iba matamda thengnariba khudong chadaba sing amadi author da sinafam thokpa wafam sing gi maramda khananina haninge tamna larik sing ina ba honarakpadagi lambida hauzik faubada yaudriba subject sing gi oja singsu loina yahonbina ba honagadabani Subject kharagi tamna larik nauna ithokadabasu yauri. Kharadi English lol dagi Manipuri lol da handokpa thabak tawgadabasu yauri. Masigi tongan ba chana kanglon sing athuba matamda sembigadabani. Manipuri lol asi inakhunba lol amani. Ngangna riba lol asi chahi kharagi matungda. Kari potsak maong mataw khudamna lamdam asigi masak takbigani haibasi khantha nadabagum tawnari. Mahiroi singda mapung faba mahimasingi mangal fanghanaba matamda Chunaba amadi kunai duga su chunaba maongda semduna mahai masing ningthina tambirabadi kunai amada mahai masingi mayek sengba masak uba fangani haibasi Manipuri Students Federation MSF ki thazabani wafam sing asi khanabiduna thabak oina pangthoknaba taksili Khundrakpam AC ki MLA Thokcham Lokeshwar gi lamjing makhada Khundrakpam Block Congress Committee na senduna Sangathan Srizan Avian Thoram Sagolmangi Multipurpose Community Hall da pangtokre. Thoram asida Sangathan Srizan Avian Manipurgi AICC gi Observer Sarad Raut MPCC gi atai thopuba singsu sarugyakhe. Sarad Raut na Mars ama fawba sathagadaba organization nauna semgatna ba khongthang ase grassroots level dagi Congress ki mapangal kankadhana ba honabani. Congress ki luchingba Rahul Gandhi na mahaki Var Zoro Yatra amasung Bharat Zoro Nyay Yatra da miyamna pirakhiba wakhalon aduda yumfam oiraga campaign asi sathabani haikhe. Thoubal College, Thoubal gi Department of Geography na Indira Gandhi National Center for the Arts Ministry of Culture, Regional Center Guwahati ga puna kusamna duna. Reading the Cultural Landscape, Tourism, Heritage and Society in Northeast India with special reference to Manipur haibasida Numinini Zathagadaba National Seminar Hybrid Mode among Nasidagi Thoubal Wangmatabada Leiba College as the Seminar Holda Hogdokre. Hogdokpagi Thoramda Dhanamantri University Imphal former Vice Chancellor Professor Nomaitem Rasmohon, Thoubal College ki Principal Professor A. Nabachandra Amade, Manipur University of Culture ki Registrar in Charsu Oiriba, Education U amasung Language Planning and Implementation gi Director Laishram Radhakanta na athoiba mithung sing oina sarugyakhe. DMU Imphal gi former Vice Chancellor Professor Nomaitem Rasmohona seminar asigi piriba topic ase NEP 2020 gasu yamna chunaba amade 2030 faubada Sustainable Development purakna ba honariba asiga yamna chunaba amane. Hauzik tourism haibasi yamna chawba industry ama oirakliba matam amane. Malem pumbada khwaidagi fastest oiba service factor amasu oiduna lamdam amagi economy fagarhanba amade chawkathanbada khwaidagi mangzil thaba ama oiri haikhe. Yes, tourism is becoming a big industry. Tourism industry is one of the fastest growing service sectors in the whole globe. It is contributing significantly to global economic growth and development. Tourism industry impacts highly on environmental issues, legal issues, and the social condition of a particular place. These days, many tourism companies are coming forward as corporates to take the responsibilities. ICAR Ninfed Kolkata gi sponsor makhada Krishna Bigyan Kendra Thoubal na sinduna extraction, processing, value addition and product development from pineapple leaf fiber haibasida numitarani sa thagadaba skill development training program ama ngasidagi KVK Thoubal gi training hall da hokre. Thoubal amadi Kakching district ki khangalaba fisabi kayana sarugyariba skill development training program asi hawdokpagi thoramda
District Agriculture Officer Thaubal R.K. Umakanta, District Handloom and Textiles Thaubal gi Project Manager Elda Shumati amadi KVK Thaubal gi Head Su Oiribi Senior Scientist in Charge Dr. K.S. Premlatana athoiba mitungsing oina sarugyakhi. Tharamga mari lenena Senior Scientist in Charge Dr. K.S. Premlatana Thaubal District asi kiho marang kaina puthokpa ngamba district ama oiri lemna mahan khragabadi kiho manasing adudagi lang onthokuna fi sananaba training makhal asina district asigi fisabi singda hena kanaba piragani amadi makhoi gi economy da su hena chakhwat hanba ngamlagani. KVK Thaubal na matam pumbada tongan ba hiram gi anauba technology kaya miyam gi damak makhata na angaba mateng pangkigani haibagi thazaba thamki. Koina fruit to season naidana kumbi kali naidana hi hebadi ningthamta su kali da su puthoi ko si hekraba matungda mana masi haidi lemhori ba mana myam se manga ga loina koina kuntu ka thami khara mana mai thadu kani khara mana koi kuntu khigani mana si lawgi wakhan ja prisu dai leram de ko adu ko hojikti pisalo sada su adu ki mati kumang chawsi la pana mara moraga ekoi rujik leiba mangki ga dawa koi ki hori mana se sidagi mata karamna langsi sungaga hena afaba marumda ekoi leiba ekoi nupi singdane hena se ilon hengalan ba haitare ko adagi afaba entrepreneur ama oir pangam nambagi pandam sri je ekoi thamjari basi aduna matam pumna makta ekoi KVK Thaubal pumna makki da makta technology se ekoi na transfer tawjabani bijabani chapna bagi da makta. Food Safety Standard Authority of India gi midyang makhada Eat Right Movement oina Eat Right Initiative ki program gi manung chana Manipur gi mafam kaya da hangliba hotel sing na puthokliba chana thaknaba potlam sing hygienic oiba maongda miyam da fanghalibra haina yengsenbagi thabak paikhatkre. Kochi da best tauba IQCS International LLP agency gi mioi anina third party oina sarugya duna yengsenkhiba aduda Imphal West ki Food Safety Officer Arun Kumar Usamsu sarugya ki. Hotel Sing Yengsenbagi Lakhalagliba Thabak Sing Aduga Mari Lenena Arun Kumar Ushamna Eat Right Initiative Program Asiki Makhada Hotel Sing Hygiene Rating Eat Right School Eat Right Campus Amadi Eat Right in Places of Worship na Chingbagi Thabak Sing Lakhwatani. Chafam Thakpam Khangdana Lairiba Chanaba Potlam Sing Thong Thakpa Matamda Luna Nana Tauribara Amadi Thong Thaklaba Potlam Sing Pizabada Yauriba Miyoi Sing Luna Nana Tauribra Haibana Chingba Yengsenbagi Thabak Sing Asi Chathabani. Yengsenbagi Thabak Asi Ngarangdagi Hauraga Imphal West ki oina Hotel Nipan Romda Chathakre Manipur Pumbagi oina Hotel Sing Yengsenbagi Thabak Asi February 19 fauba Chathakigani amadi Yengsenlaba Matungda Hotel Singi Luba Nanbagi Matung ina Makhoigi Rating Sing Pigani Haiki. Thong thakpa matamda hygienic oina tawbibra store tawa matamda hygienic oina tawbibra aduga serve tawa matamda hygienic maintain tawbibra haiba adugi audit tawbagi program ni audit se ngasi tawjari se hygiene rating haiba aham ngasai initiative tugi makhada tawjarakpani aduga makhatana hayeng phawba Imphal West ki oina hayeng date kunmathoi bawa tawjagani aduga Manipur pumbagi oina date 28 phawba asigi program se thajagadori. Paugi Marthana break ama lauzari. Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Tada! Give him a key, you know. Other become more. Sige yun se, next PM na check sin na laksi laga tamro bani ne. Tadarang se, juhar habaga am takitarbo. Asum na, mayam na machal bug na option dugum. Basigi yung masibu, aso yan an ko kada batagi. Next PM na na option li.
Extech TMT zo an habating ngaktok na nabasimani. Zerman technology sinamana concrete katok na tinaba matamda kapamul amuk hena hengal adli. Extech TMT strength is in the quick. Ngasi ahing pung 1:10 taba matamda Imphal East District ki Khongman Zone 3 da leiba hanegi Khongman GP gi Pradhan Moirangthem Ongbi Nungsirai gi yum gi geta masak khangdaba miyoi singna nongmai maru round khara kapsilambagi thawongbu yaningdaba fongdoktuna Khongman GP gi manung da leiba ima ibel mera paibi kaya thoraktuna wakat mifam pangthokre wakat mifam aduda maram sadana miyamda aki akhang pibiganu michamda nongmai maton onsinduna yaningde Terrorism ki thawong yaningde yumlakta nongmai kapsin be yaningde haina thaba placard sing paiduna yaningda ba phongdokhe wakat mifam aduda sarug yakhibi miyoi amana ngasi ahing pung 1:10 chatpa matamda Khongman GP gi ex Pradhan Moirangthem Ongbi Nungsirai gi yum gi geta nongmai round khara kapsil lambadagi geta nongmai maru ahum palaga phongdoktuna lakpa maruna amu get manungda khamduna thamba swift car amagi maningda maru ahum panduna amangata thokle masida natana laikai asidagi aki akhangsu faholle yanadaba fana leirabasu wari sanaduna warushin purakpana achumba oigani matungda asigumba yumlakta nongmai maru kapsinduna aki akhang phauhanbagi thabak asi tawbiganu thabak asi kanana karigidamak satharambano haibadu sengdokpirao phongdokhi Kapiramniba nongmaisi kari maramgino kari tawbagino maram sengna haibirao aduga sigumba mirakta nongmai kapagi thabak se tawbiganu aikoi masen amatani phajana hainaraga yanaba ngaktani apamba leiragasu masa unaraga phajana dum haibiu aikoi mayam leijari leiriba aikoi mayam sida mana tawrisi sini phatte tawganu natraga mangondagi asipa mi habena singbase mayam da su khanghanbiu aduna mari leinaba thodok sida mari leinariba miyoi singna athuba matamda sengdokpiro Inglising aniga kulhumdoi gi me ahumdagi horakhiba irangna lanjainaduna relief camp singda changjafam loduna leiriba IDP singda government ki maikaidagi tengbang pibagi thoram kumbi AC ki manung chana Wangu Higher Secondary School Wangu da pangthokre thoram aduda kumbi AC ki MLA S Premchandra BJP kumbi mandal ki president Seram Angaushana Wangu Gram Panchayat ki Administrative Committee ki Chairperson Amum Kesorjit, SDC M. Silex, Bisnupur District adugi leiriba Department Tarani Thoigi Maru Oiba Makok Thongba Miyoi Kyasu Sarugyakhi. Thorom adugi saruk ama oina IDP singna thengnariba awaba amadi tawhonningba thabak thoram amadi awat apa khangdaba leiramba kayagi matangdasu sarugyakhiba Department singi miyoi singnasu interaction program amasu pangtokhi. Thorom aduga mari lenana MLA na thokliba irang asina maram oiraga leiriba IDP sing asigi awaba asi ubiduna handak nauna lakliba government asina IDP singidamak yaifanaba thorang kaya ama paikhatpagi manung chana thorom asi pangtokpani CM lakpada laukthoklam sugnu bridge sembagi matang adu ngarangmak mahak masa chatuna yengsilure sugnu AC gi miyam gasu unarure Sugnu AC gi MLA gasu pau fauna bada matam kharadang matam lobinaba hairakpadagi matam khara ngai batari athobada IDP singidamak yumda hanjinba yanaba kan hodari haiki Angji paket ko mamang da paket ko thabu continue nong ngai di ICM saw le ne alu ngai ba mana aju dai ba saya longjin gi outpost asi kai police station on ngai gi kai kan honari amna tu mamang sarkar na kai PR gi mamang sarkar le ni da kai kan na masigi aya bu ko na ba kai manung ji sem ya gi aya bu le on ya gi di da bu infrastructure ai di officer mo ko kan ma full fledged ni matam da ma gi le ko ko sing do ka wat pa na maram ko du hana kai sendun sajan gi ji ai ko le ko gi le kip ne bo ji na kai ro sarkar la ko za gi ai kana ba angje gi mai sa sing da ma da ya na tu na hoi exing sigar bai sa ki do sadar ga su ana sar bi le ba kai kar le mau bi singa do amna thu da bai kari do to sige hai do ma ni kar bi na ma ni pya le ba ni hojikti ra mela apni na tang hen mam social da kale do ta ha mi na si Leirik Vocational Skill and Entrepreneurship Training Center Kumbongda tongan-tongan ba vocational course amasung entrepreneurship training hangdokraba matungda ngasisu nauna Hindi Institution amasung Music Institution hangdokpagi thoram Kumbongda leiba LVTC Auditorium da pangtokre.
Thorom aduda Manipur Hindi Parisad ki Secretary A. Brajakumar, M-H-M-B ki Principal L. Kamal, M-H-P ki Finance Secretary Gosai Sharma amasung LVTC Group of Institution ki Principal N. Kamalnath Maruoiba President Member oina sarugyaki bagaloinana miyoy kayasu sarugyaki. Thorom aduga mari lenina LVTC Group of Institution Kumbong ki Maruoiba miyoy singna Kumbong Maikaida Music Institution amasung Hindi Institution gi awat palaibadagi tamningba miyoy kaya tamba fangdabadagi thengnariba awaba ase koknaba pandamda institution sing ase lingkhatpani. Asigumba institution sing asina mahairoi kayada kanaba piba ngamlagani phongdoke. Hariba Institute asina Hindi gi lamda mage somda lairiba chhatra singda ahoba leiba adum soidana mention ba ngamani haidana asatawi bat khande sangeet vidyapit hariba Lucknow da laiba institute asigi makhada affiliation tongjaduna aikoina miyamda isai tambagi haibadi music college ama lairaga aikoina isai tamba vocal gi instrumental gi dance gi madugi khudung chaba dusu hariba LVTC group of institute asina miyamda aikoigi tamba phangnabagi khudung chaba amasu pijagani. Layoy Kraba Oza Guru Singh dagi Maitrapaki Ariba Atupa Lairik Kayada Kupna Thizinduna Bisnupur District in Nambol Kendra gi Manung da Lairiba Laima Pokpam Kungang Asi Kamai Gangmai Golmai Samurai Latpam Aribam Yauna Tongan ba Maitay Yumnak Saga Yangkai Matogi Myoy Lising Tara Romna Kundariba Achoba Kungang Asi gi Haurakfam Takpa Manipur Pandit Loishangda Amaiba Hanzaba Oina Thau Puriba Konjengbam Sanjit Kumar na Iba Lairik Thangjing Kunthoklon Amade Laima Pokpam Haiba Lairik amang ngasi hongnabi matung ina former minister na Marakpam Loken na Fongduna miyamda kusinakre. Ibudaw Thangjing Thaugalop Laima Pokpam na achangba senfam puthokduna Ibudaw Thangjing Laima Pokpam gi khubamda pangthokiba Lairik Fongbagi thorom aduda Ibudaw Thangjing Thaugalop Laima Pokpam gi president Oinam Nungsizaw Secretary Naurem Borajaw Maitai amadi Laima Pokpam Khungangi Khwaidagi Ahal Oiraba Gopal Hidang Oinam Nilabor Singh Su Sarugyaki Bagaloinana Lairik Adubu retired headmaster Oinam Priyo Kumar na Masaktaki. Thangjing Kunthoklon amadi Laima Pokpam Haiba Lairik Adubu Ibiriba Konjengbam Sanjit Kumar na Haukiba Kaya Asida Mahagna Lining Laishol amadi Amaiba Oina Thog Taurakpa Matamda Khungang Asibu Matau Karamna Laima Pokpam Haina Thonkiba Yauna Ibudaw Thangjing na mafam asida lairambagi matangda thizulubada khanglakpasing adubu lairiba miyamda khanghanduna aikhoigi haurakfam amadi lining laishol sing khanghananaba layoy khraba oza guru kayana takpi tambirambasing adubu lairik oina ithokjabani. Ngasi malem asida lairiba miyoy khunai asina masa masagi lining laishol amadi chanabi kayabu ngaktuna thamnari aikhoisu aikhoigi sanamahi lining asibu hena mapangal kalhannaba amadi aikhoigi haurakfam mayek sengna Kanghananaba Hogolakliba Nahasingda Takpi Tambiba Tangay Fade. Ngasi Puthokliba Fongliba Lairik Asigumna Manipura Lairiba Kul Kudingmak ki Haurakfam Maming Thon Kiba Kudingmak Mipum Tingna Kanglaba Matamda Haurakfam Kangba Kunai Ama Oibata Natana Chaukhatpa Lining Laishol Mapangal Kanba Lamdam Ama Soidna Oiba Ngamgani Haike. Tungda lakadaba mapari oiba mamung oiba singda lema pugomda leiriba laifam timbam jinga singi mayek singna khangjaraba adagidi lema pugom thon gibse karigino habigi maramse kanamta khangade hariba liglam singa se ai thanana khangagadi heyeng tungi tunglam jata mayamna aibu phajana kanaba piramde haina haibirani ningbodagi aina masigi lairega si irakanda ngasigi khogi khungang asida leiba mapari mom jingda tungi tunglam jata lema pugom sumaina thongi ima Kore Laima, Ayang Laima, Anina Sumana, Umaki, Tungdala, Pari Mom Jingana. Kaitan, Lamjing Mairamu, or Gatra Kandana, like Shimiang from Dana, Punjabat. Sports Club Manipur gi artificial football turf among a silang Taval Mantrikong Jingtakta Hangdokre. Artificial football turf Hangdokpagi Thoram Aduda, Manipur Olympic Association gi President, Elangbam Sunil, Manipur Olympic Association gi Vice President. Raichandra Hockey Olympian Ketrimayum Thoiba, Sports Club Manipur Proprietor Elangbam Johnson Amadi, Professor Dr. Elangbam Bizoy, Manipur University na Sarugyaki. Sports Club Manipur Proprietor Elangbam Johnson na artificial football turf ama hangdok tu na miyamda kusinari basi multidiscipline sports ki mafam ama lingkhat na ba Sports Club Manipur na honaduna laki bani.
Ngasidi artificial football turf asida mayam leiriba turfsingdagi yamna reasonable oiba fee lauzaraga maru oina haugalakliba sanaroising amadi nisadagi yamna laptokna lainabagidamak maru oina Sports Club Manipurna kathokjaraba mafam amani Amaromda ngasi lekai singda leiramba open space lampak oina leiramba sing tangai fadabani haidana community hall sajenbagi phibam amada chatkibasina ngasidi lekai da sports ki ihau ama lakpada event kaya sanafam leitabagi awaba mayoknaribasi makata na thoktanaba Imphal gadi kharak haidoklaga leiriba mafam singda leiriba open space sing kanduna thambaga loinana nong churakpa sanaba nungairoidaba matamdana artificial football turf indoor stadium gumba mayam semlaga thamliba sing asida sanabana sanaroishingidamakta hen afaba oigani haiki Loshilakpada marbipaw muka hana pizari Naharol Thaudang Pause ki editor Khoirom Loya Lakpa Furamba Thaudok Yaningdaba Phongdoktuna Pawmisina Wakat Khongjang Changsingkhre Inglising aniga kulhumdoigi megi tang ahumdagi thokiba irang asi aikhoina thokhaningduna thokiba natte masina aikhoida para amatam hugudabani haina MLA Kongkham Robintrona phongdokre Amadi North Eastern Development Finance Corporation Limited Netfina Manipuri Kachai Lemon amasung chakhaugi business amadi marketing the chauna kanaba phanghanba ngamkhre haina Netfigi General Manager Rem Huit E Jaliang na haikre Hauzik fawbi ko ina ISTV na pizza ba Manipuri pawtang solution sa binig dabri ba khwai pumna magwa mukha na krimsay